Chahi 12 nupi macha ama tha 6 naopuramle CHENNABA miyoi 6 fare. Assamgi Majuli district ta haukiba tha kharasida Chahi 12 khakta ngairibi nupi macha amabu hanjin nupi oibigi ikai khumna pamahan bibaga lorena nupi macha ase tha 6 naopuduna leiramba thengnarapadagi authorities saina juvenile ani yauna miyoi 6 fare hairi. Victim nupi macha asigi imung manungna Garamur police station da wakalakpadagi authorities saina miyoi 6 ase fakhibani. Investigators saina phongdokhibada accused sing asena nupi macha ase mayumda mathanta legali haiba khangbadagi mayumda mi leitaba tanja yengduna hanjen nupi macha asigi ikai khumnaba mahankibani. Accused sing asena nupi macha asida karigumba nahakna namana pada takthokpa tarabadi hatkani haina kihanduna tha kaya hanjen ikai khumnaba mahanduna lakibani hairi. Nupi macha ase naupure haiba khanglakpadagi imung manungna authorities singda wakalakibani. Medical examination tawbada nupi macha ase Chahi 12 mapung phadringaida naupukhibani haiba khangbangamki. Accused oiriba adult mari ase local court putoklaba matung judicial custody da remand lauthakre. Victim oiriba nupi macha asibuna state na salaiba shelter home amada thamduna medical care amasung counseling pikre hairi.